ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯌꯣꯡ ꯅꯤꯡꯊꯧ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤ ꯌꯣꯡ ꯅꯤꯡꯊꯧ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯦꯡꯒꯨ ꯀꯧꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯩꯔꯥꯟꯕ ꯍꯥꯏꯅ ꯀꯣꯂꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯑꯍꯨꯝꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯍꯨꯝꯃꯛ ꯃꯇꯝ ꯀꯨꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯖꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯊꯋꯥꯏ ꯋꯥꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯃꯠꯇ ꯂꯩꯍꯧꯗꯅ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯒꯗ꯭ꯔꯥ ꯈꯟꯕꯗ ꯃꯍꯥꯛ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕꯤꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯁꯪꯂꯤꯟꯅ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯊꯋꯥꯏ ꯋꯥꯕ ꯎꯕꯗ ꯍꯪꯒꯠꯆꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯍꯪꯒꯠꯆꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯃꯨꯛꯇ ꯁꯅꯥ ꯋꯥꯈꯜ ꯇꯧꯕꯤꯌꯨꯗꯣ꯫ ꯑꯗꯨꯝꯅ ꯃꯅꯥꯏ ꯑꯆꯥꯟꯕ ꯁꯪꯂꯤꯟꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯍꯪꯒꯠꯆꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕ ꯇꯞꯅ ꯃꯅꯥꯏ ꯁꯪꯂꯤꯟ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯍꯥꯏꯌꯨꯗꯣ ꯏꯅꯥꯏ ꯑꯆꯥꯟꯕ, ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯀꯔꯤꯁꯨ ꯆꯤꯡꯅꯗꯅ ꯌꯥꯋꯥ ꯆꯤꯡꯒꯣꯏꯌꯨꯗꯣ, ꯇꯥꯁꯤ꯫ ꯃꯅꯥꯏ ꯑꯆꯥꯟꯕ ꯁꯪꯂꯤꯟ ꯃꯣꯡ ꯍꯥꯗꯅ ꯇꯞꯅ ꯍꯥꯏꯖꯔꯛꯏ, ꯏꯅꯤꯡꯊꯧ, ꯁꯨꯝꯗꯧꯕꯅꯤꯗꯣ, ꯅꯅꯥꯏꯅ ꯍꯪꯒꯠꯆꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯇꯔꯥꯏ ꯇꯔꯥꯏꯅꯗꯤ ꯈꯟꯕꯤꯒꯅꯨꯗꯣ, ꯂꯩꯃꯔꯦꯝꯕꯤ ꯑꯍꯨꯝꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯅꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕ ꯁꯅꯥ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯝꯃꯤ꯫ ꯋꯥ ꯃꯈꯥ ꯇꯥꯎ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯆꯥꯟꯕꯗ ꯏꯪꯒꯤꯠꯁꯨ ꯄꯤꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯆꯥꯟꯕ ꯁꯪꯂꯤꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯩꯃꯔꯦꯝꯕꯤ ꯑꯍꯨꯝꯅ ꯃꯀꯨꯝ ꯃꯊꯥ ꯁꯨꯕ ꯉꯝꯗꯅ ꯃꯃꯤꯠꯇ ꯃꯄꯥꯔꯤ ꯃꯃꯣꯝ ꯁꯥꯠꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯒꯤ ꯆꯥꯡꯌꯦꯡ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯄꯤꯁꯤ꯫ ꯑꯁꯨꯝꯅ ꯃꯅꯥꯏ ꯑꯆꯥꯟꯕ ꯁꯪꯂꯤꯟꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕꯅ ꯁꯅꯥ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯂꯥꯏ ꯇꯤꯟꯒꯤ ꯂꯝꯗ ꯌꯥꯝꯅ ꯊꯥꯖꯅꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯅꯥ ꯂꯥꯏꯌꯦꯡꯕꯒꯤ ꯂꯝꯗ ꯑꯣꯏꯔꯕꯁꯨ ꯃꯅꯥ ꯃꯁꯤꯡ ꯀꯌꯥꯁꯤꯡꯗꯒꯤ ꯁꯦꯝ ꯁꯥꯔꯕꯁꯤꯡ ꯁꯤꯖꯤꯟꯅꯕ ꯃꯇꯝꯅꯤ꯫ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯉꯁꯤ ꯆꯥꯎꯈꯠꯂꯤꯕ ꯑꯁꯤꯒꯨꯝ ꯆꯥꯎꯈꯠꯄꯒꯤ ꯃꯉꯥꯜ ꯐꯪꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯅꯤꯡꯕ ꯑꯐꯥꯎꯕ ꯀꯩꯂꯥ ꯍꯥꯏꯅ ꯈꯪꯅꯕ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯒꯨꯜꯁꯤꯡꯅ ꯃꯍꯥꯛ ꯑꯁꯤ ꯃꯤꯌꯥꯝꯁꯤꯡꯅ ꯃꯤꯑꯣꯏꯕ ꯂꯛꯇꯒꯤ ꯂꯥꯏꯒꯤ ꯁꯥꯏꯑꯣꯟ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯂꯧꯅꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯆꯥꯟꯕ ꯁꯪꯂꯤꯟ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕ ꯃꯍꯥꯛꯀꯤ ꯃꯌꯥꯊꯪ ꯐꯪꯖꯔꯕꯗ ꯃꯍꯥꯛ ꯁꯒꯣꯜ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯎꯃꯪ ꯋꯥꯃꯪꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕ ꯀꯩꯂꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯛꯄ ꯎꯃꯪꯒꯤ ꯃꯐꯝꯅꯤ꯫ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯁꯤꯡꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯔꯤꯕ ꯂꯝꯂꯛꯀꯤ ꯁꯥꯁꯤꯡꯅꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯅꯤ ꯁꯨꯔꯨꯡ ꯑꯃꯗ ꯃꯇꯝ ꯀꯌꯥ ꯆꯪꯅ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯝꯗꯅ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯆꯔꯕ ꯀꯩꯂꯥꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯥꯞꯄꯗ ꯂꯥꯞꯇꯛꯅ ꯁꯒꯣꯜ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯅꯨꯄꯥ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜꯁꯤꯡꯒꯤ ꯃꯔꯛꯇ ꯁꯥ ꯀꯌꯥꯁꯤꯡꯅ ꯉꯪ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯡꯁꯨ ꯁꯣꯟꯊꯥꯡꯅꯅ ꯂꯥꯏꯅꯤꯡꯕ ꯀꯩꯂꯥꯅ ꯅꯥꯞꯄꯗ ꯇꯥꯔꯛꯂꯝꯃꯤ꯫
ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯂꯥꯏꯅꯤꯡꯕ ꯑꯗꯨ ꯀꯥꯏꯔꯦ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ, ꯅꯤꯡꯊꯧ ꯃꯩꯔꯥꯟꯕꯤꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯁꯪꯂꯤꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯏ ꯁꯪꯂꯤꯟꯅ ꯂꯥꯎꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯀꯩꯂꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯩꯂꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯀꯟꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯁꯪꯂꯤꯟ ꯃꯥꯏꯊꯣꯡꯗ ꯑꯀꯤꯕ ꯄꯣꯛꯂꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈꯤꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯥꯏꯅꯤꯡꯕ ꯀꯩꯂꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯍꯦ ꯑꯊꯣꯏꯕ ꯂꯥꯏꯅꯤꯡꯕ ꯑꯣꯖꯥꯕꯨ ꯇꯣꯜꯂꯕ ꯅꯅꯥꯏꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯄꯨꯅꯦꯝꯖꯔꯤꯌꯦ꯫ ꯂꯥꯏꯅꯤꯡꯕ ꯀꯩꯂꯥꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯍꯦ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯣꯏꯔꯤꯕ, ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯂꯥꯏꯅꯤꯡꯕ ꯑꯩꯍꯥꯛꯀꯤ ꯏꯐꯝꯗ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯇꯥꯟꯅꯒꯗꯕ ꯂꯩꯕꯒꯦ? ꯍꯦꯛꯇ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯁꯪꯂꯤꯟꯅ ꯂꯥꯏꯅꯤꯡꯕ ꯀꯩꯂꯥꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯪꯒꯠꯂꯕꯗ ꯂꯥꯏꯅꯤꯡꯕ ꯀꯩꯂꯥ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯂꯗꯨꯅ ꯂꯥꯏꯒꯤ ꯊꯧ ꯑꯃꯈꯛ ꯂꯥꯏꯅꯤꯡꯕ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯁꯤꯅ ꯂꯩꯃꯔꯦꯝꯕꯤ ꯑꯍꯨꯝꯃꯛ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯍꯥꯛꯅ ꯄꯤꯔꯤꯕ ꯇꯥꯎꯖꯤ ꯍꯩꯔꯥꯡ ꯑꯁꯤ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯃꯁꯨꯡ ꯑꯍꯨꯝ ꯊꯣꯛꯇꯨꯅ ꯌꯦꯟꯅꯔꯒ ꯆꯤꯟꯗꯝꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯍꯩꯔꯥꯡ ꯑꯁꯤꯒꯤ ꯃꯔꯨꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯍꯨꯟꯖꯤꯟꯈꯤꯒꯗꯕꯅꯤ꯫ ꯍꯩꯔꯥꯡ ꯃꯔꯨ ꯍꯨꯟꯖꯤꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯑꯍꯜꯒꯤ, ꯌꯥꯏꯃꯒꯤ ꯑꯃꯗꯤ ꯑꯇꯣꯟꯕꯤꯒꯤ ꯍꯥꯏꯅ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅꯁꯨ ꯈꯥꯏꯗꯣꯛꯀꯗꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯩꯔꯥꯡ ꯄꯥꯝꯕꯤ ꯍꯧꯒꯠꯂꯛꯂꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯅꯤꯡꯖꯔꯤꯕ ꯄꯨꯝꯅꯃꯛ ꯁꯣꯏꯗꯅꯃꯛꯀꯤ ꯊꯨꯡꯂꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯩꯔꯥꯡ ꯄꯥꯝꯕꯤ ꯍꯧꯔꯛꯇꯕ ꯇꯥꯔꯕꯗꯤ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯂꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯥꯏꯅꯤꯡꯕ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯁꯤꯟꯅꯔꯝꯕ ꯇꯥꯎꯖꯦ ꯍꯩꯔꯥꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯃꯁꯨꯡ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯨꯕ ꯃꯇꯝꯗ ꯍꯩꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯒꯤ ꯃꯔꯨ ꯑꯍꯨꯝꯈꯛ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯨꯁꯤꯡ ꯑꯗꯨ ꯂꯩꯃꯔꯦꯝꯕꯤ ꯑꯍꯨꯝꯃꯛꯅ ꯃꯥꯒꯤ ꯃꯥꯒꯤ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯍꯨꯟꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯔꯦꯝꯕꯤ ꯑꯍꯨꯝꯃꯛꯀꯤ ꯃꯃꯤꯡ ꯃꯊꯥꯁꯨ ꯏꯔꯒ ꯊꯦꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯍꯜꯒ ꯌꯥꯏꯃꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯩꯃꯔꯦꯝꯕꯤ ꯑꯇꯣꯟꯕꯤ ꯑꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯒ ꯑꯗꯨꯃꯛ ꯈꯦꯠꯅꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯇꯣꯟꯕꯤ ꯑꯁꯤꯅ ꯃꯍꯥꯛ ꯈꯛꯇꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯄꯥꯝꯂꯝꯃꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕꯁꯨ ꯀꯂꯛ ꯃꯤꯍꯧꯕ ꯃꯍꯥꯛ ꯈꯛꯇꯒꯤ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯃꯆꯦꯝ ꯑꯅꯤꯒꯤ ꯍꯩꯔꯥꯡ ꯃꯔꯨꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯩꯔꯥꯡ ꯃꯔꯨ ꯍꯨꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯍꯨꯝꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯍꯩꯔꯥꯡ ꯃꯔꯨꯁꯤꯡ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯦꯡꯕ ꯏꯁꯤꯡ ꯆꯥꯏꯕꯤꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯁꯤꯡꯕꯨꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯩꯔꯥꯡ ꯃꯔꯨ ꯍꯨꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯇꯣꯜ ꯆꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤ ꯃꯆꯦꯝ ꯑꯅꯤꯒꯤ ꯃꯔꯨꯗꯤ ꯃꯌꯣꯜ ꯆꯣꯡꯂꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯛ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯔꯦꯝꯕꯤ ꯑꯇꯣꯟꯕꯤ ꯑꯁꯤꯒꯤꯗꯤ ꯑꯃꯨꯛꯇ ꯍꯩꯔꯥꯡ ꯃꯌꯣꯜ ꯑꯍꯨꯝ ꯄꯨꯟꯅ ꯆꯣꯡꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯊꯃꯣꯏ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯣꯏꯐꯗ꯭ꯔꯕ ꯂꯥꯏꯅꯤꯡꯕ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟꯅ ꯂꯩꯃꯔꯦꯝꯕꯤ ꯑꯍꯨꯝꯃꯛ ꯅꯥꯎꯄꯨꯔꯕꯁꯨ ꯂꯩꯃꯔꯦꯝꯕꯤ ꯑꯇꯣꯟꯕꯤ ꯅꯠꯇꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯍꯜ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯌꯥꯏꯃ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯃꯛ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯇꯣꯟꯕꯤ ꯑꯁꯤꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯖꯔꯕꯁꯨ ꯌꯣꯡꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤꯒ ꯆꯞ ꯃꯥꯟꯅꯅ ꯄꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯂꯩꯃꯔꯦꯝꯕꯤ ꯑꯇꯣꯟꯕꯤ ꯑꯁꯤ ꯌꯥꯝꯅ ꯅꯤꯡꯁꯥ ꯊꯤꯖꯔꯝꯃꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕ ꯃꯍꯥꯛꯁꯨ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏꯐꯝ ꯏꯈꯪ ꯈꯪꯂꯝꯗꯦ꯫ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯕꯗ
ꯂꯥꯏꯅꯤꯡꯕ ꯀꯩꯂꯥꯅ ꯄꯨꯝꯅꯃꯛ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯂꯩꯃꯔꯦꯟꯕꯤ ꯑꯇꯣꯟꯕꯤ ꯑꯁꯤ ꯌꯥꯝꯅ ꯃꯔꯧ ꯂꯩꯕꯤ ꯃꯁꯥꯗꯒꯤ ꯑꯣꯏꯖꯕ ꯊꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯄꯨꯝꯅꯃꯛ ꯌꯥꯏꯐꯅꯅꯕ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯍꯥꯛꯀꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯑꯁꯤꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯆꯥꯎꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯎꯃꯪ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯅꯥꯛꯇ ꯊꯝꯕꯤꯌꯨ ꯑꯩꯍꯥꯛꯅ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤ ꯇꯝꯕꯤꯒꯦ ꯑꯗꯨꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯁꯤꯟꯅꯖꯒꯦ ꯋꯥꯐꯝ ꯑꯁꯤ ꯏꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨꯗꯣ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯅꯤꯡꯊꯧ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯈꯨꯕ ꯇꯥꯔꯦꯗꯣ ꯂꯥꯏꯅꯤꯡꯕ ꯀꯩꯂꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯌꯥꯅꯤꯡꯗ ꯌꯥꯕ ꯇꯥꯔꯝꯃꯤ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯂꯩꯃꯔꯦꯟꯕꯤꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯂꯥꯏꯅꯤꯡꯕ ꯀꯩꯂꯥꯒꯤ ꯃꯐꯝꯗ ꯃꯆꯥꯅꯨꯄꯥꯕꯨ ꯃꯇꯝ ꯈꯔ ꯊꯝꯅꯅꯕ ꯋꯥ ꯈꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯂꯩꯃꯔꯦꯟꯕꯤ ꯑꯇꯣꯟꯕꯤ ꯑꯁꯤꯅꯗꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯂꯝꯗꯦ ꯃꯍꯥꯛꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯪꯒꯠꯂꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯋꯥꯐꯝ ꯑꯗꯨ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ ꯉꯁꯤꯗꯤ ꯑꯩꯍꯥꯛ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯖꯔꯔꯣꯏ ꯂꯩꯃꯔꯦꯟꯕꯤ ꯑꯇꯣꯟꯕꯤꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯔꯛꯂꯤꯕ ꯋꯥꯍꯩ ꯈꯔ ꯑꯗꯨ ꯇꯥꯔꯨꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯟꯕꯤ ꯑꯍꯜ ꯑꯃꯗꯤ ꯂꯩꯃꯔꯦꯟꯕꯤ ꯌꯥꯏꯃ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯅꯤꯡꯊꯧꯅ ꯇꯥꯍꯥꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ ꯍꯥꯏꯌꯨ ꯀꯔꯤ ꯑꯔꯣꯟꯕ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯦꯛ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕ ꯑꯩꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯏ ꯅꯤꯡꯊꯧꯒꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯁꯤꯗ ꯂꯩꯃꯔꯦꯟꯕꯤ ꯑꯇꯣꯟꯕꯤ ꯍꯥꯏꯐꯦꯠ ꯄꯥꯈꯠꯂꯞꯅ ꯇꯞꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯖꯔꯛꯏ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯏꯁꯥꯒꯤꯇ ꯑꯣꯏꯖꯕ ꯊꯤꯔꯤꯉꯩ ꯀꯂꯛ ꯃꯤꯍꯧꯕꯅ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯈꯟꯊꯖꯍꯧꯗ꯭ꯔꯦ ꯅꯅꯥꯏ ꯅꯨꯕꯤꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯟꯕꯤ ꯃꯆꯦꯝ ꯑꯅꯤꯒꯤ ꯃꯐꯝꯗ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕ ꯃꯩ ꯍꯧꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯩꯃꯔꯦꯟꯕꯤ ꯑꯇꯣꯟꯕꯤꯕꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯟꯈꯤꯔꯝꯃꯤ ꯂꯥꯏꯅꯤꯡꯕ ꯀꯩꯂꯥꯒꯤ ꯋꯥꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯥ ꯑꯃ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕꯅ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯕꯨ ꯂꯥꯏꯅꯤꯡꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯁꯤꯟꯅꯔꯝꯃꯤ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯕꯨ ꯅꯨꯡꯁꯤꯅ ꯋꯨꯔꯦꯜ ꯍꯥꯏꯅ ꯀꯣꯂꯣꯏꯔꯝꯃꯤ ꯂꯥꯏꯅꯤꯡꯕ ꯀꯩꯂꯥꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯋꯨꯔꯦꯜꯕꯨ ꯏꯋꯥ ꯋꯥꯗꯅ ꯌꯣꯛꯂꯝꯃꯤ ꯋꯨꯔꯦꯜ ꯑꯁꯤ ꯌꯣꯡ ꯑꯣꯏꯖꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝꯅ ꯇꯧꯔꯝꯃꯤ ꯃꯤꯔꯣꯜ ꯉꯥꯡꯕꯁꯨ ꯀꯩꯂꯥꯅ ꯇꯝꯕꯤꯔꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯨꯔꯦꯜ ꯇꯞꯅ ꯆꯥꯎꯔꯛꯂꯝꯃꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯂꯦꯡꯉꯨ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕꯅ ꯂꯩꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯂꯝ ꯑꯁꯤꯗ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯇꯣꯡꯖꯨꯅ ꯂꯣꯟꯅ ꯂꯥꯟꯗꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯦꯡꯉꯨꯒꯤ ꯃꯐꯝ ꯈꯔꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯝꯃꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯦꯡꯉꯨ ꯂꯩꯕꯥꯛꯀꯤ ꯈꯨꯜ ꯃꯆꯥꯁꯤꯡꯗ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯑꯔꯣꯟꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯣꯡꯖꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯁꯤꯈꯥꯡꯅ ꯄꯥꯎ ꯂꯧꯔꯝꯃꯤ ꯂꯦꯡꯉꯨ ꯂꯩꯕꯥꯛ ꯑꯁꯤꯒ ꯇꯥꯏꯅꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯕ ꯀꯩꯂꯥꯒꯤ ꯎꯃꯪ ꯑꯁꯤꯗꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯑꯁꯨꯝ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯎꯃꯪ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯁꯥ ꯇꯥꯟꯕ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯈꯣꯡꯕꯨꯔꯩ ꯑꯣꯏꯅ ꯂꯥꯛꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯝꯕꯤ ꯂꯝꯍꯥꯡꯅꯈꯤꯗꯨꯅ ꯑꯗꯨꯃꯛ ꯊꯤꯕ ꯐꯪꯂꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗꯨ ꯇꯣꯡꯗꯨꯅ ꯑꯁꯨꯝ ꯇꯞꯅ ꯂꯥꯛꯄꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯆꯥꯕ ꯑꯃ ꯊꯤꯔꯛꯂꯝꯃꯤ ꯏꯁ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯃꯀꯜ ꯊꯤꯅ ꯀꯟꯈ꯭ꯔꯦꯗ ꯑꯩꯍꯥꯛ ꯃꯥꯏꯀꯩ ꯈꯪꯗ꯭ꯔꯦ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯈꯣꯡ ꯂꯝꯕꯤ ꯃꯆꯥ ꯑꯁꯤꯗ ꯍꯦꯛꯇ ꯁꯒꯣꯜ ꯊꯧꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯁꯒꯣꯜ ꯀꯟꯅ ꯊꯧꯔꯝꯃꯤ
Matam asida nakanda lang thaktuna leiramba haigat lang aduna kapthoraktuna nupi asibu langda thuduna sagoldagi chenthokduna makhongda thaurina thuduna makhongna mathaklomda aduga makokna leimaida yanduna leirammi matau asida mahak yamna pakhatna mahakpu kanbiu haiduna asung koilau laujei hairiba matam asida nonglei nungsisu adumak tapthakirami nupi asina kanna kanna law khongba tawbada umang asida leiba kai ama thoraklammi ngarang ngarang ngangladuna nupi asigi manak tamna changsilaklami matau asida nupi asi yamna pakhatna masada loinarakba thangsang aduna thauri asibu lemthatuna masa hingjanaraba yamna kanna hotnarami adubu kai asidi asung ngangduna tapna tamna changsilaklami khajiktamak ngairaba matam asida nakan amaromdagi masama u yamna pharaba mioi ama uthaklomdagi chongtharaklami aduga kai adugi mamaida sapu kanna kaurami hayya kai asi haiphet masadu paithoktuna tai aduga amuktang hauna ngangdamlaga adumak mafam asi thadoktuna kanna chenkhirami nupi asina thauri lenthatna leithoktuna yenglakpa matamda masama u pharaba miyoibagumna tauba yong amakhak mahaki mamangda leptuna leirammi yong asi atai kanasu natte wurelni wurelna thauri adu makhutna thadattuna nupi asibu lauthokpirami aduga mahak nupi asida haiphet yenglamlaga kanna chenkhiduna usa amadagi usa amada phan chongduna chatkhirami matau asida nupi asidi yamna ngaklammi matam asida mahaka khongbu oina lakminnaba miyoising aduna mahapu kauduna thirakpa matamda taraklammi madudagi mahaksu nakan amada laisinduna lairiba mahaki sagol aduda kakhatuna mahaki miyoising aduga amuk thengnaraduna mafam adu thadoktuna mayumlomda hanakhirami lengu leibaki sana konungdani ningthau mairanbagi aronba lani amana mahaki manakta changlaktuna wafam ama hangalaklami iningthau nanai kariguma wafam amata ningthau mairanbana hana mahaka wari saduna leiramba angam athausing adu loinamak mapalda thohankhirami aduga ningthau mairanba maithongda karigumba chingnaba amagi maongda lanmi aduda hanglai hayu kari karamba wafam oirabano manai asina nolukna makha tana hairaklammi iningthau yeknaba oiriba tongju leibaki ningthau sikhangna aronba lanmi khara tharaktuna aikhoigi leibaki apik apikpa khul kharada landa sanduna khudum chanchinduna leire haiba asi nanaina mayek singna pau phangjare manai adugi wafam asi tabada ningthau mairanba maithongda sakpham hanjin khiduna makhut khutum singduna makha taraklammi iya kari haiba khudak asidagi nakhoi khara mafam adomda changsinduna yeknaba sing adubu maru phangna manghangadabani ningthau sikhang hairiba ningthau asi yamna phattaba achauram yamna pamba masa pumba napalna yomlaba miyoi amani do mahaki napal lado maru phangna muthatpa tai phagani iningthau sana yathang korok thakta kahanjaroi malem leidasu tahanjaroi asi hairamduna manai adu thokhirami tasengnamak tongju leibak asigi ningthau sikhang asiga matam amadadi lengu leibak asigi ningthau mairanbaga adumak luna tinarami adubu phatraba wakhalona senglaba marup anigi maphamda thajaba mangkhiduna haujikti yeknaba amagum adumak khanarami haukraba matamsing adu ningsinglubada ningthau mairanba mamittagi pirang sinthakiba khanghaude adubu haujikti mahaksu thamoi yamna kanba misak ama haibadu oirami ahingi matamni tongju leibaki aronba lanmi khara laktuna lengu leibak asigi khul macha kharada changsilaktuna yung kayama mai thaba hauраklami nakhoi pumnamak
ꯃꯤꯠꯅꯥꯁꯤꯡꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯇꯨꯝꯅ ꯍꯤꯞꯅꯔꯤꯉꯩꯗ ꯃꯄꯥꯜꯗ ꯆꯦꯟꯊꯣꯔꯛꯄ ꯉꯝꯗꯅꯕ ꯌꯨꯝ ꯀꯌꯥꯁꯤꯡ ꯑꯁꯦ ꯇꯨꯝꯅ ꯃꯩ ꯊꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯊꯣꯔꯛꯄ ꯇꯥꯔꯕꯁꯨꯅꯦ, ꯊꯥꯡꯁꯥꯡꯅ ꯊꯤꯟꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯗꯕꯅꯤ꯫ ꯐꯒꯅꯤ ꯑꯉꯝꯕ, ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯁꯣꯏꯍꯟꯖꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯌꯨꯝ ꯃꯊꯪ ꯃꯊꯪ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯅꯔꯤꯉꯩ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯈꯨꯟꯖꯥ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯃꯛ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯄꯁꯤꯡ ꯑꯗꯨꯅ ꯌꯦꯛꯅꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯧꯔꯕ ꯊꯥꯡꯁꯥꯡꯁꯤꯡꯅ ꯊꯤꯟꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯋꯥꯏ ꯍꯤꯡꯍꯧꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯏꯀꯩ ꯁꯥꯂꯥꯏ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯥꯟꯖꯦꯟꯅꯔꯝꯃꯤ꯫ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯑꯉꯝ ꯑꯉꯝꯕ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯎꯃꯪꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯈꯪꯂꯕꯗ ꯋꯨꯔꯦꯜꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯁꯛꯂꯕ ꯑꯣꯖꯥ ꯂꯥꯏꯅꯤꯡꯕ ꯀꯩꯂꯥꯒꯤ ꯑꯌꯥꯕ ꯂꯧꯖꯔꯗꯨꯅ ꯃꯍꯥꯛ ꯂꯥꯟ ꯑꯗꯨꯕꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯛꯅꯕ ꯇꯣꯡꯖꯨ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯃꯍꯥꯛꯀꯤ ꯍꯩ ꯁꯤꯡꯂꯕ ꯑꯁꯤꯅ ꯑꯃꯃꯝꯇꯪ ꯃꯊꯪ ꯃꯊꯪ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕꯅ ꯌꯣꯡ ꯋꯨꯔꯦꯜꯕꯨ ꯀꯧꯈꯠꯂꯝꯃꯤ꯫ ꯋꯨꯔꯦꯜ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕ ꯃꯈꯣꯡꯗꯒꯤ ꯃꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯋꯨꯔꯦꯜꯕꯨ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥ ꯑꯃꯁꯨ ꯄꯤꯖ ꯄꯤꯊꯛ ꯄꯤꯔꯝꯃꯤ꯫ ꯋꯨꯔꯦꯜꯅ ꯌꯣꯡ ꯑꯣꯏꯖꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝꯅ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ ꯑꯁꯤꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯇꯤꯜꯂꯝꯕ ꯐꯝꯅꯥꯏꯕꯁꯤꯡꯗꯤ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯂꯣꯟꯅ ꯂꯣꯟꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯌꯣꯡ ꯑꯃ ꯑꯣꯏꯅ ꯄꯣꯛꯈꯤꯕ ꯑꯗꯨ ꯃꯁꯤꯒꯤ ꯌꯣꯡ ꯑꯁꯤ ꯇꯁꯦꯡꯅ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯈꯪꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯀꯔꯤꯁꯨ ꯄꯟꯊꯗꯅ ꯌꯣꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯑꯊꯧꯕ, ꯅꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯗꯝꯃꯨꯗꯣ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯂꯩꯐꯝꯅ ꯀꯗꯥꯏꯗ ꯑꯣꯏꯔꯕꯅꯣ? ꯌꯣꯡ ꯑꯁꯤꯅ ꯈꯣꯜꯂꯩ ꯈꯣꯟꯗꯥ ꯅꯨꯡꯁꯤꯅ ꯇꯞꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯋꯨꯔꯦꯜ ꯍꯥꯏꯅ ꯀꯧꯖꯩꯗꯣ, ꯑꯗꯨꯒ ꯑꯩꯍꯥꯛ ꯑꯁꯤ ꯊꯪꯅꯕ ꯎꯃꯪ ꯑꯁꯣꯝꯗꯒꯤꯅꯤ꯫ ꯅꯅꯥꯏꯕꯨ ꯄꯣꯛꯄ ꯄꯟꯊꯧꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯀꯩꯂꯥ ꯍꯥꯏꯅ ꯀꯧꯖꯩꯗꯣ꯫ ꯋꯨꯔꯦꯜꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛꯁꯨ ꯑꯃꯨꯛ ꯌꯧꯖꯔꯣ꯫ ꯆꯥꯅ ꯊꯛꯅꯅꯕ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯄꯨꯈꯣ꯫ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛ ꯉꯝꯈꯩ ꯂꯩꯇꯅ ꯄꯦꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯨꯔꯦꯜꯒꯤ ꯃꯐꯝꯗ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕꯅ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯃ ꯈꯨꯗꯣꯜ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯒꯣꯜ ꯑꯃꯁꯨ ꯋꯨꯔꯦꯜꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗꯗꯤ ꯋꯨꯔꯦꯜ ꯁꯒꯣꯜ ꯊꯧꯕ ꯀꯔꯤꯁꯨ ꯍꯩꯔꯝꯗꯦ꯫ ꯈꯨꯗꯛ ꯑꯁꯤꯗ ꯁꯒꯣꯜ ꯊꯧꯕ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯗꯛꯇ ꯁꯒꯣꯜ ꯊꯧꯕ ꯍꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯑꯆꯥ ꯑꯊꯛ ꯀꯌꯥꯃꯔꯨꯝ ꯅꯝꯕꯣ ꯑꯃꯗ ꯌꯣꯝꯁꯤꯜꯂꯗꯨꯅ ꯁꯒꯣꯜ ꯊꯛꯇ ꯀꯥꯈꯠꯇꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯗ ꯈꯣꯡꯗꯣꯏꯈꯤꯔꯝꯃꯤ꯫ ꯇꯣꯡꯖꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯁꯤꯈꯥꯡꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯅ ꯃꯥꯏꯊꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯍꯥꯛ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯈꯔ ꯑꯃꯨꯛ ꯊꯥꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯂꯦꯡꯉꯨ ꯂꯩꯕꯥꯛꯇ ꯊꯥꯈꯤꯔꯝꯃꯤ꯫ ꯋꯨꯔꯦꯜꯅ ꯑꯁꯨꯝꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯃꯤꯠ ꯃꯃꯥꯏ ꯈꯨꯝꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯋꯨꯔꯦꯜꯒꯤ ꯃꯌꯨꯝ ꯑꯣꯏꯔꯤꯕ ꯎꯃꯪ ꯑꯗꯣꯝꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯪꯈꯤꯕꯗꯨ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯁꯨ ꯄꯟꯊꯗꯅ ꯂꯣꯟꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯀꯩꯂꯥ ꯍꯧꯖꯤꯛꯇꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ
ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯆꯠꯄ ꯈꯣꯠꯄꯗꯤ ꯑꯗꯨꯃꯛ ꯉꯝꯂꯤ ꯃꯃꯤꯠ ꯃꯃꯥꯏ ꯈꯨꯝꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯥꯏꯅꯤꯡꯕ ꯀꯩꯂꯥꯒ ꯑꯔꯣꯟꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯋꯨꯔꯦꯜꯅ ꯐꯖꯅ ꯇꯥꯍꯧꯕ ꯑꯣꯏꯔꯝꯗꯦ ꯃꯍꯥꯛ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯁꯨ ꯐꯥꯎꯔꯛꯂꯝꯃꯤ ꯋꯨꯔꯦꯜ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯩꯂꯥꯁꯨ ꯑꯗꯨꯃꯛ ꯁꯛꯐꯝ ꯍꯣꯡꯂꯝꯃꯤ ꯋꯨꯔꯦꯜꯅ ꯄꯨꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯩꯂꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕꯅ ꯊꯥꯒꯠꯄꯤꯔꯛꯄ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯋꯨꯔꯦꯜꯅ ꯀꯩꯂꯥꯒꯤ ꯃꯐꯝꯗ ꯄꯥꯎ ꯇꯝꯂꯝꯃꯤ ꯀꯩꯂꯥꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯋꯨꯔꯦꯜꯒꯤ ꯃꯐꯝꯗ ꯂꯤꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯋꯨꯔꯦꯜꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯊꯣꯛꯂꯝꯃꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯋꯨꯔꯦꯜ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯂꯦꯡꯉꯨ ꯂꯩꯕꯥꯛꯀꯤ ꯀꯩꯁꯨꯝ ꯁꯪꯗꯅꯤ ꯃꯇꯝ ꯑꯃꯒꯤ ꯂꯩꯃꯔꯦꯟꯕꯤ ꯑꯇꯣꯟꯕꯤ ꯍꯧꯖꯤꯛꯇꯤ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯣꯡꯂꯔꯦ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯃꯍꯥꯛ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯀꯩꯁꯨꯝꯁꯪ ꯑꯁꯤꯗ ꯄꯨꯟꯁꯤ ꯂꯦꯜꯂꯤ ꯃꯌꯥꯝꯁꯤꯡꯅ ꯂꯩꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯀꯤꯅ ꯇꯣꯉꯥꯟꯅ ꯇꯣꯞ ꯇꯣꯞꯅ ꯊꯝꯕꯤꯔꯝꯃꯤ ꯉꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯤ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯑꯁꯨꯝꯅ ꯂꯩꯃꯔꯦꯟꯕꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯟꯖꯩ ꯑꯆꯥꯎ ꯑꯔꯦꯝ ꯄꯥꯝꯂꯨꯕꯤ ꯑꯩꯍꯥꯛ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯂꯨꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯦ ꯂꯩꯃꯔꯦꯟꯕꯤ ꯑꯇꯣꯟꯕꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯎꯕꯗ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕ ꯆꯞ ꯂꯦꯞꯇꯨꯅ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯩꯃꯔꯦꯟꯕꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯃꯔꯦꯟꯕꯤ ꯃꯍꯥꯛꯄꯨ ꯀꯧꯖꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯔꯦꯟꯕꯤ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯃꯍꯥꯛꯁꯨ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯍꯣꯡꯂꯔꯦ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯂꯩꯃꯔꯦꯟꯕꯤ ꯑꯇꯣꯟꯕꯤꯕꯨ ꯀꯩꯁꯨꯝ ꯁꯪꯗꯒꯤ ꯊꯥꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯂꯥꯏꯅꯤꯡꯕ ꯀꯩꯂꯥꯒꯤ ꯃꯐꯝꯗ ꯂꯥꯛꯇꯨꯅ ꯀꯩꯂꯥ ꯑꯃꯗꯤ ꯋꯨꯔꯦꯜ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯊꯝꯂꯝꯃꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯀꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯇꯥꯅꯔꯕꯗ ꯋꯨꯔꯦꯜ ꯊꯃꯣꯏ ꯄꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕ ꯑꯍꯜꯒꯤ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯋꯨꯔꯦꯜꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯍꯥꯞꯇꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯝꯃꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯋꯨꯔꯦꯜꯕꯨ ꯌꯣꯡ ꯅꯤꯡꯊꯧ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯝꯃꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯁꯤꯈꯥꯡꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯜꯂꯝꯕ ꯃꯇꯝ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕꯒꯤ ꯃꯐꯝꯗ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯄꯥꯎ ꯆꯦꯜꯍꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯆꯥꯟꯅꯔꯕ ꯃꯔꯨꯞ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯁꯤ ꯍꯥꯏꯅ ꯆꯪꯖꯔꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯩꯔꯥꯟꯕꯁꯨ ꯊꯃꯣꯏꯗ ꯄꯦꯜꯂꯗꯨꯅ ꯊꯣꯛꯈꯤꯕ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯅꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯔꯨꯞ ꯁꯥꯟꯅꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯌꯣꯡ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯀꯩꯂꯥꯅ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦ ꯌꯣꯡ ꯅꯤꯡꯊꯧ ꯋꯨꯔꯦꯜꯅ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯟꯊꯧ ꯁꯛꯂꯕ ꯅꯆꯥꯗ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ ꯄꯟꯊꯧꯒꯤ ꯑꯄꯥꯝꯕꯗꯨ ꯀꯔꯤꯅꯣ ꯅꯆꯥꯗ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯀꯩꯂꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯁꯦ ꯆꯦꯕꯥꯎ ꯑꯁꯤ ꯂꯧꯁꯤꯜꯂꯨ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯦ ꯅꯍꯥꯛꯁꯨ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯩꯂꯥ ꯆꯦꯕꯥꯎ ꯑꯃ ꯌꯣꯡ ꯅꯤꯡꯊꯧꯗ ꯄꯤꯔꯝꯗꯨꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯒꯤꯗꯤ ꯑꯣꯏꯔꯝꯗꯦ ꯂꯩꯕꯥꯛ ꯀꯌꯥꯁꯤꯡꯗꯒꯤ ꯑꯉꯝ ꯑꯊꯧ ꯅꯤꯡꯊꯧ ꯃꯆꯥꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯌꯣꯡ ꯅꯤꯡꯊꯧ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯝꯃꯤ ꯂꯣꯌꯨꯝꯕ ꯑꯣꯏꯅ ꯄꯔꯦꯡ ꯁꯥꯅ ꯐꯝꯐꯝ ꯂꯥꯡꯗ ꯃꯥꯒꯤ ꯐꯝꯅꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯣꯡ ꯑꯃꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯐꯝꯕ ꯌꯥꯎꯕꯁꯤ ꯎꯔꯒ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯤꯕꯣꯟ ꯉꯥꯡꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯔꯥꯡ ꯇꯧꯅꯗꯨꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯣꯌꯨꯝꯕꯤ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯤꯡꯊꯤꯖꯔꯕ
फिजेत कयाना लैटेंगनदुना मयामगी ममांगदा लेंथोरकलम्मी matam asida nupi asi atai kanasu oiramde mamangi matamda worelna yaibi thawai kanbi khibi sakhenbi nupi adu oiduna lairammi tasengnamak numit asidagi hauna nupi asina worelgi maramda thigatpa haukrabani worelgi matik mayai laiba tawba ngamba kayasing adu khanglakpadagi amukka hena nungsiba phaukrabani adubu amuksu mathanta ikaijai मियामना करी हाइनगदगी खनबदा मरमदी वोरियल असिगी सकफम असी नुपा अमगी सकफम ओइदे मसा पुंबा योंग अमा ओइरम्मी वोरियल बु योक्लिबा लाइनिंगबा कैलागा थेंगनबदगी वारी पुमनमक नुपी असिना खंख्रबनी मदुदी वोरियल मतम अमद सोइदना ताइबंग मियोइबु ओलखिगनी नोंगमा नुमित ममाई खुंबी नुपी अमना सगोल थौदुना लाक्लगा कैलाग वारी साखिबा अदुसु नुपी असिगनी नुपी असिसु इचम चंबा नुपी अमदि नत्ते महाक असिसु लेंगु लैबाक असिगा थांगनना लैरिबा लैबाक अमगी अमत पोक्चबी मजा इबेमनी सकहेनबी मजा इबेमा असिना मयुम मकै पानबगी मतम सुरक्लदुना महाकी मपा निंगथौना लुहोंगनबगी थौरांग पुंबा लोइखिरमी अदुबु लुहोंगबा असिदा महाकी पुंसिगी खोंलोय ओइगदौरिबा मिसक अदु खंजननबगी अपाम पामदसु अदुमक थंबीरमी असुमना महाकना वोरेलबु लुहोंगबदा सरुक याबीदब यादे हाइदुना सकहेनबी असिना लोन मिरोत सादुना लाक्लगा कैलागी मफमदा कपचदुना हाइजरमी अमदी लुहोंगबगी चेबाव अदुसु मंगोंद पीरमी असुमना लुहोंगबा असिदा योंगनिंगथौ महाकी मफमदा मजाइबेमा सकहेनबी असिना लैपरिंग हुक्चदुना लुहोंबगी थौरम असी पांगथोकलम्मी अदुबु थौरम असिदा सरुक यागनी हाइदुना लाक्लिबा निंगथौ मचासिंग अमदी अंगम अथौ कयामसु असाव परई चनरक्तुना यानिंगदब कयाम फोंदोकलम्मी मदुदसु नत्तना लान हौरक्लम्मी मतम असिदा थौना फना योंगनिंगथौ अमदी महाकी लैमरेंबी ओइगदौरिबी सकहेनबी मजाइबेमा मखोय अनिना मयामसिंग अदुबु माइथीबा पिरम्मी असुमना लुहोंबगी थौरमसु अदुमक लोइसिन खिरमी लुहोंग नोंगानबगी अयुक अंगनबा मतम असिदा मसक मतौ यामना फजरबा चुंग फिराल चारबा नुपा अमखक निंगथौगी कादगी थोरकलम्मी मतम असिदा लैमरेंबी महाकना यामना ngakna amadi pakhalapna hanglaklammi nahakpu kana oirabano yamna ngakpaga loinana hanglakliba wafam adu tabada nupa asina haifetang tapna khumlamduna mapalomda thokhirami aihak ase yongning wahai asi tabada laimarembi mahakti yamna ngakpaga loinana thamoinungda harawba phawraktuna maithongda momon nokcharami matang asida ngasigi wari asi loisinjare matung tarakpadasu hena nungai wari kayama lepa leitana miyamgidamakta channel asina puduna lakpa ngambo oijage mayam pumnamakpu channel asigi maikaidagi hanna hanna thagatpa phongdoksari